Wari CHAPHU maikhaidagi AKONGCHANBA thoksom tabiriba singbu taramna ookchari. Hauzik amuk lawbirasi aiba Amit Kumar Huidrombagi block number 2 hairiba wari asigi season 2 taruk suba tangka. Saityam khangboy kariboy phone adu paikhatuna yengi. Phone call adu thoibigini. Madu ubada sawning boy lakboy phone du paikhali. Thoibina. Hello. Saityam nai. Hello. As tumthagi tawraga nang amu call toksile. Thoibina. Ai makeup tholak patu tawrapani. Saityam nai. Adu ai tumba yadadana ngasai de lerambani. Tungge hek tawbaga nangna call toksile isini. Nang di kai tawle riba ngasai de. Tumba yadrini. Adu kaigino ba? Nahan gain adum tumdaine. Adu ngasidi yadre ba? Ai di mangda nang urami. Adu da makeup tholak paga tan chana dana tawrapani. Yare. Ado ay tumaging hekta. Hoy. Ado ay tamaki ko. Saityam uitharuba ado mahaki khangna jabi thoibina thugairak pa ado da sawning boy lakboy amuk phajuk khumjenduna tumthakre. Mathangi numitni. Lakshmi masa mautu itek tek pagum hakchang yamna nungai tan haugalai. Maduda masa matom da khanjai. Kaino isasi inam namsilisina karim tasu mari leinadana masa mau itek tek pagum tawrukpa asidadi Lakshmi mathwai adu nungai tre. Makhoigi miss adu changlakpa matamdasu mahakna masa ngamdaba adu fajana haibadagi school fawa chatana potharaga lehui. Atai loinamak school chanakre. Adubu block sida lehui basi Lakshmi amadi makhoigi missing aduga makhoi khakta ngai hore. Warden atay dudi masa-masagi kada lainari. Aduga somdana room asoba asida Lakshmi mathanta hiptuna layri. Mamay mamit imak maksili. Kuchu taifet tare. Machilbal adusu khara kangle. Hiptuna layri ba adu. Yawon ba kuding masa pumbadu thenduk pagum nari. Uithaboy tumthaboy tawramba adu khanghaudana ising thakning laki. Machin maya khara kang baduda ising adu khorang lakpadagi thakning lakpani. Ngamboy ngamdaboy pamung adudagi tapna haugalai. Ising thampham table adudi yanglai. Bottle ama ising yawruga laibadu madu ure. Adubo masa adu soktha manbana phuk haugatuna chatti. Ayak phamlaga ising bottle adubo yengduna adumak lei. Asumni yenglingai. Yamna angakpa mawngda ising bottle ising pik thana yawriba langtrik langba adu tapna ngangsilai. Aduga yamna thuba matamda ising adu I onthokre. Matam aduda Lakshmi hena akiba amadi angakpa phawrakle. Mamit adu noiraga mitmang maktada ising masu onthokraba adu yengi. Adubo masu adudi angangba adum oiri. Hena chingnarakpa sidagi Lakshmi tapna haugalakle. Aduga tablay laktuna ising bottle adubo makhut aduna lamli. Mahaki mami adu phaglang amada taba matamdadi masam mana ipa phaba khujin yamna sangba amagi mami oina tare. Lamliba makhut adugi mami adusu angakpa akiba amagi mami oina tare. Pumnamak si mahak masadi khangjaba nati. Tapna laktuna bottle adubo lamlakpa matam adudadi kona thangda bottle adu tap paibu matamda ising oina sat onthoki. Matau aduda Lakshmi angakpagi mathakta angakpa mo oikre. Ising khorang lamba kaya adu thukatpa asina pungmang mangkre. Jingnaba akiba kaya na yumlakpadagi Lakshmi ka adudagi yamna wana thoglai. Makoksu ngauri tawduna thoglakpa matam asida mahaki wakhalda oigadoribra natraga sonthangna taba oigadoribra khangdaba khonjal amana mahaki nakum aduda asumna nilai. Hai kidai aikhoi ani hidamag nangna sidri phawa lepini haina. Wai singasi mahakna hana takraba khonjal amagi makholda sonthangnana khonthang yaina tarakpani. Matamduda makok ngaumanbana chatpu phawa fajana ngamsilaktre. Phaklangda makhutna ngaraga makhogi warden gi ka tamna lai. Mikop kangdana
mahaki manakong asi khontang nairba wahi adu tattana tabadagi makokta puba ngamlaktraduna mamit adu chejet usinduna khangi adubo laibak na pharidi mahak na wana lagliba asi makhogi floor adugi warden adu kadagi thongakpaga mapa chanare maduda Puspa Lakshmi na hari lepa aduda chensilaktuna ngaklo pibiri aduga Puspa na kaidaruge nangbo se namisi pangse asumna Puspa na Lakshmi bo mamay mamit adu taythok piri aduga mawong tadraba masamsing adusu semjin piri tapna samduna amuk room aduda pusina bahone adubo Lakshmi na asumna yamna wana hari miss ayam ware ay yumda thinbiroba Puspa na se kasu tawruse phamungda phajana mukdhe puse ay atay de pau piraga doctor kaursu koge adubo Lakshmi mahaki kada changningdabagi ingit aduda Puspa na mahaki ka tamna oina pure Puspa na hai ay sunang kamay tawrikena hangi tholo ini asi haiduna Lakshmi bu Puspa gi kada pusin biduna hiphale aduga tawel ama tawduna mamay mamit phajana taythok pire Puspa su Lakshmi gi mawong asida angakpadi phawi yamna thuna Lakshmi gi sakpham asi angakpa phangna onsilamba asida amukasu chingnaba phawhale mahaksu ngaihakti wakhal macha ama khali confirm khangdraduna makhogi warden atopaga call wari sanaduna kamdau sige khanai kasu natabada kudong thirabadi amukka hena phibam chararoi khanduna mayumda pau pirasi hainare asumna pau pikibadagi pung amarom leiraga mama mapa tawduna Lakshmi bu lawbulai Lakshmi nambol dagini mama mapa nasu masagi phibam asi ubada nungsa thire kayamu kanna ngamdrabano khali lambi da halak na doctor da pusida haina su khali adubu yungi ahlamal singda mikop amatang oirbasu tana hobana fani khali achumba magni nare haiduna medical science sakhole haiduna doctor da hekta pubasisu khara makhai langani akhang ahi maitai aikhoi gidi laison haiba amaibi kayagi mateng dagi layung khangdaba anaba kaya fahan basungami madumakna Lakshmi gi mamaga mapagana yumda hana puduna akhang ahi yengan kisi hainari bani leptana lakpana hausikti yum yaure thongalda hek mama aduna masanupi asibu samduna putharakpa matamda Lakshmi gi haksangdu thak niglai mamit aduna koro leina mahaki yum aduda yenguba matamdasu yumduna mahakpu changlakkano haina tanbagi maungda uhale matamduda Lakshmi thongal aduda makhong adu thangjinba ngamdre adubo mama aduna tapna samduna pusin pirakpadagi nampu haphuda Lakshmi adu thongal changlakpada masada swai lawi yum asigi lining thau lairem bina mahakpu yengthirakpagi saminna Lakshmi choiro lonba horakadore adubo masa si gyan mangbu maksunatribanina masana semjat sajaduna imungdadi yaurage khana changlai adubo imung yaukiba matam adudadi masa adu khangyang yangbagum tawruktuna masada phawramba hainadaba awaba kaya adu fat mangki matamduda Lakshmi murti chumlakme adubo masa adu namsillubadagi waraduna mahaki phamung aduda hipnaba changlaktuna hipkre mama mapa animaksu akhang ahi tanarunaba question chenari Lakshmi famungduda longna hiplaga wakhal tapna khanba hore karino ahi wakhaloi karioi amuk na kongsida tariba khonjal sibo aduga karigi laiminaba imanabina pho aingonda akiba poklise aduga muksu aina yumda potharuragena laklaga yum hek ubaga isada ihei hainingdrisina masina karigino masi khanna Lakshmi asum uithakre hek uithakiba matam asida mahaki mamangda nungsi leptuna leibadu ure nungsi phingau ama setuna Lakshmi na lakliba maikai aduda leptuna leiri makutta khuitharaba ising tharo ama paiduna mapi sinthaduna leplaga leibadu ubada Lakshmi chensinduna mahaki manakta leptuna kawi Lakshmi na
Nungsi, Nungsi, kaitorogin nangbo. Nungsi na hai. Lakshmi, ay khang bayam na wari. Lakshmi na amuhay. Kaitorogin nangbo. Nang ginungay taba do, ay ngonda tamo. Nungsi na. Nang na iti, asyang ba marup magto oirabadi. Ay gimating si, nang amuk tapango ba? Karino, hayo, nang gianing mo hayo. Singam da na sikraba, ay gitaway se. Ngasisu, palepam kangdre. Ado, nang gipenda ba do, ay ngonda hayo. Wahi asi hek hayruba matamdadi, nungsigi hek matungdagi chawbadu, tap na thuglai. Chawbagi kiraba sakpam adu ubada Lakshmi, khangboy lakboy, maning hali. Chawba, Lakshmi da mamit khana yanglai. Nungsidi, mapi sintaduna, kaptuna adumak lairi. Asumna, chawba, kuina yanglamnaba matungda, nungsigi hakchangdu, phawdoktuna Lakshmi tamna, paisilakpada Lakshmi long na haithaduna makok edu yesinduna tai. Matam asida Lakshmi mikap phat thoglai. Pung yenguba matamdadi pangkoi koina uitharuba nate. Matam sida khangle. Madudi ngasisu chawba amadi nungsigi thawaina makhoigi marakta sagonaduna leiri haibase. Adubo marup ama oina saknakiba wasak amagi matung ina Lakshmi chamamnaba pokpa horakle. Wasak adudi nongma Lakshmi na nungsina chawba sikibagi matangda wan leibadu yengba ngamdraduna makhoigi mateng pangani haikiba leiki. Madukidamak mangonda thawai aduna question senaribra haiba faw khanba horakle. Wakhal asi khanna upai sum yenglakpada William da call tawduna yenge haina khale. Aduna maram oraga Lakshmi mamagi phone adu lauraga William da phone tawi. Ahanbada phone adu mapana paibanina mapa pairi. Adubo William pahilaktuna William ga amuk wari sanare. William na aisulay tapong khangde. Ay kari ira laybana no khangde. Ay na khanjaba mahak pusu ifamdagi pubikre. Aduga husik na ay bu soyna ay ba amagum lehele. Lakshmi na ado ay na ay ba do. Ado amuk di yengse. William na yengse. Ay suyara di boarding da amuk changi kale. Nangbo yagadro. Yani doctor na su thoidok pamakti tawraroi haire. Aduna I session asima loithokpoina boarding da laklagi khale. Lakshmi na hai. Adubu principal na yarakadrane. William wakhal ama sat khale. Lakshmi na haning liba wa adu mahak munna khangi. Soinai re. Saisu paiduna chatle haiduna boarding da laiga haibasi principal na thamning loi haibani. Adubo William apang banaha makti nattabanina asumna khumlai. Yanida han leiramibo. Aina da niyom kairudraga lore. Kaisu kairakti. Aina mug leitradi school do badanam ohaudoni. Wathok ama thokpadagi satra singdo sooga mayum da leinagre kaina. Lakshmi na oh adubu yanidi kaisu kaidida. Ado aisu naiba hek phabaga laktoini. Aduga amukti yengminase. Aina haibado. William na yengse. Nungsinadi hana ingonda adumaina diary gi matangda nongmatadi pandi. Farese. Aisu yamna thuna boarding da di changladabani. Wari khara si sanaduna makhoi ani call adu thamnare. Lakshmi famungdagi hawalaklaga upu mingsel achauba adu di yengi. Mahaki murti chumlaba saban adu masa mathanta yengduna momon tawjai. Adubo masen marang oina amuksu chawbagi sakam urakpa yawi. Matam asidadi Lakshmi momon tawramba adu fat hanjinki. Makut masa adu sat nali. Aduga mingsel yenglamba adu dagi thoglaktuna phamungda amuk changkre. Somdana saityam tasengna boarding sida leiba tale. Mangonda kudong thiba dasa tarakadra haibagi chingnaba adu chap chana leire. Upai sum thirakpada resign tawrage haina chap jungna leptuna mahaki table adu da famduna resignation letter iba hori. Matam adu numidangi pung mapan makai di taramlani.
Kari maram da hairaga isi ge haibadu confirm khangdraduna Google da maram chaba haiba yaba thiba hore. Adubo ikhang khanghodana mahaki thong adu thilai. Maduda Saityam kasu thoksadana kanano haina hangloi. Kana sukumlakte. Amukasu anirak hana thong thilakba adudadi Saityam mamai adu thongjin lomda yengduna kanano haibane asumna hangloi. Handaksu karimata kumlakte. Kumlaktaba sidadi thong aduda munna yengduna amukasu hanna kawi. Kanano hai sitadro adubo handak mukti khonjel kharap porupna yamna hainadaba mawongda thong amukta hango. Asumna hairakpada Saityam swai lawi. Adubo kari sukhandaba satuna amuk mapanda leiriba aduda hanglai. Kanano haibane kaidorage ba matam asidadi karigumba amata kumlakhidre. Hena chingnaraduna Saityam tapna chokri adudagi haugalai. Aduga thongi puna adu tapna makhutu tingthoktuna lamlai. Matam sidasu thong adu mapandagi tapna thinba hori. Saityam hena akiba oirakle. Adubu kiri haiduna atopa pambai leitabanina thong adu hanglaga kanano karino haibadu yenglage haina puna adu tap pairaga phat hangdui. Thong hangdorakpa matam adudadi mapanda Birjit liptuna lerami. Birjit ubada Saityam kiramba adu swai launa mangki. Aduga langtaknaba amagi khonjelda Saityamna karino phajana karukpa yadro. Phajana kauridudi ado thongdo thilaktrasu karukpa yaiba. Birjit nai is nang tumamnena taramoidrana thilini. Saityamna aidi thenga thengjilakpane bhabuma khalurabani. Khanni nangdi ki gallisiga Saityamna yare adu kai leirage. Birjit nai wa masum khana sitobani. Saityamna phone tawrasu yabasibu ingdro ai ka tam laise. O phone da khanaba yarui dobagini aina wari oina sasen laise. Kai khana saino sajau su koksiro. Kaururano wathi am sugale wathi amukta thurakani. Saityamna hai ado aruba matangdi punna khanamina bana phaidana. Birjit nai aruba nate sumai tawani. Aise masai principal da boarding dagi tokcharage na application thajalurabani. Ado mana kaurukpadagi amuk chatlaga wari sarore. Ado mana oina thiemaga thadore. Saityamna kai hariba. Birjit na warsuwana chahi suloi dore. Hausi warden thirubadasu phangloi. Aduna chahi sipawudangdi leminar sare. Ai sumana oina request phajana toksilakpaduda adu makha taramdre. Adu sumatakta aina sida leirise. Mangonda haijaraga leikibanina adugi magunsu manganingaktraba. Saityamna nangbu kamai iruino letter tubo. Birjit na hai ai sasi inung nungaite anamba matamda aduga yungi misu anambana nagan banina yumdu oina leirage hairubani. Saityamna adu phumana yaraktriba. Birjit na adudang sukhale aina nahan wai boarding da leijagena baiba test amata pass tawdabado haijaraga leikibanina migi wa khangdaba tagadra khalaini. Handakti Saityam su Birjit ki wafam asida wakhal munnadi khali. Makoi ahumag boarding asida hainaraga lairakkiba ngaktani. Adubo chahi loiramdai asida tokcharage haibasidi amuksu mingchat theugadra khalai. Saityamna adu kari khanase harino. Birjit na khana baibo mafam sidai tokpa haisidi oido mantre. Aduna aikhoi ahum kamaina section leisigi sinida. Saityamna adum leiside aikhoi kari stokdi kaino. Birjit na aina haidi tawkhriba sikriba mayamduga angang mamang sidadi aikhoi su akibadi uthokpa yadabanina amuk aikhoina kirakpa matamda kamaina leisiga habasi khana sitawbani. Haujaina laisisu kirakpaini. Matam aduda Saityamdu wa nokthore. Aduga Saityamna nangi floor dagi aigi floor tamna kumakpasi kidabro. Yare nang sidi phagi ki type da aidi noku nokningi. Birjit na nokningni nang aina harisi ai khakinate nangi sune. Saityam maka lamna noklamba adu tapna hanjan khre. Aduga Birjit tu
makha tari sikibasingdo chawbada usit thoidana tawkiba ngaktani moi manungda aikhoisu amuk yawriduni maru oina nangni mangonda karan yam takrido saitemna kariba aina heli kaina noidi karimta tawgidabay typeta nangnine mi angangduda imagi mamau oiba pame kaina nang lagna khibido birjina aigidudi kharabu phari nangde angangduda suti tholakpada asapot amata chamina sikaina direct haidudi tanja asida makhoi anina wari saringai mi lakpaga amata khangaude yaim amadi pathautu makhoi aniki kada fat landuna chatki maduda warden anisi swai lauraduna wa thaidok sinaba saraga khanghai hairi birjina kaidona nabane yaimana sir toilet ta chaluge saitemna aina yari kai numidang athengbada toilet chatanu hono usiyade asi khara leiraga kiyega adu uiga ada uiga na amuk tawrani yaima patho warden ani na ngangliba adu tana toilet tamna lai ground floor hek yobaga makhoi ani amuk onsinaduna wari sanai yaimana kanano siani sinamu lakna yega lakna dega toisina pathona angang haibam dipali yaimana hai akhoi boarding da leiba satra sing oiramni pathona oiramni asini se meeting na yang mai sumjumte yaimana hai nupi de ko oiramadine ai sorkani he pathona e koidobe yaimana hai aina hop sabadu daga tawramadi haibanida is nasaktuga ha makhoi ani amuksu hek phagi tawdun lai adubo toilet asi hek yobagadi atanba amamamdi loina phaune haibadi haidoknadi adubo toilet sida thengna khiba amati thokhiba wari kayana atanbadi phaurbani kuina leigum se haina duna fat amu halai halakpa matamdadi makhoi ani kidanaba wari adu sat change tawi yaimana adu bai lakshmi do koisalasidana pathona e wathi dongko noi phagi dagi yaimana hai phagi dei asengba tabasine yam nungsini hairise pathona ekhoi mesel pangai haina bani amuk ma khangradi berakani yaimana ya suyar kani khangi madoi nu pido pathona e kamaina yaimana nangon daga thoina kauraga wari sasikain hairei dudi akhoi daga di hairakteba patho yaimagi wa asida handakti thamoi ting lauba ama pale nungsiba kaidu sumaina tawba jala khalai aduga yaiman hairi aduna munna khalo hausikandine 11 12 tagi nupi phangaudradi hayangwai nupi phangwai wadi leitre phangasu mina hundomba ngaktani phangdusi pathona nui sei kisalaiko yaimana nangi phanaba habiraga kidi kaino pathona asingba amu isa khangdana haileramadi pharaktaruidro yaimana adu hausi khangabanina haibiba yaridana pathona hek haida hairam nayadu thude kadabani yaimana ngamsunga moidabda yengero pathona adu ngaiko kona thudigo adu lakshmi bu nabaki yumda chatki aisi chumbro pathona haibani yaimana is nandi mai khangiba asi hairaga yaima noksili rum manung dehek yobugadi leiramliba mayamdu khara amana lairik paba khara amana tumnabu yaurami aduna maya khikatuna la amba anidu tumin changnarei tung thangna la iba pathona yaimada kinna bob thele makhoi animak nokpa khangbadadi awaba ma oire phamung hek yobuga phajupna khumjinduna noi manakta leiribu punsiba amati sinthangambadi ingakna yengduna lei aduga amu phajup manungda ngasagi wari makhadu yaimana tari nangbu amuk tayoni lakshmi gi wakan khandira patho wa amata ngangdi nokmi yaimada kinna pangthinda thili asumna numit asimadi makhoi nungai na hokre wari sigi mathangi taret suba part amuk ngai minasi